Loyalam E-PAO tabi bakutima po hitong susmitana namitangi po pizari aham dapat headline. Saziwa relief camp ta lerakhiba IDP chamarom na podyom yom dona Dolaithabi da lehoba masa masagi mayum da leina balakpada police na lambi da thatuna charhankidre. Punit Kumar bu Manipur gi chief secretary oina hablakre. Lengak semba ngamloi da balerabadi anoba mikhal pangtok tuna miyam gi lengak semsi haina MP bimola phongdokre. Pausandona pijari. Saziwa relief camp ta lerakhiba IDP chamarom na podyom yomduna Dolaithabi da lehoba masa masagi mayumda leina balakpada police na lambi da thatuna charhankidre. In kumjali singani kulhum dagi me ahum dagi hauduna lamdam asita thokliba lal manungda kuki jo singna nongmai kapsinduna landarakpa amadi yummai thakibana maram oiduna masa masagi mayum makai thadoktuna lanjenaraktuna sajiwa jail manakta leiba relief camp ta changjafam loduna lerakhiba Dolaithabi khulgi khunja chamarom podyom yomduna relief camp thadoktuna masa masagi mayumda leiruragani haina lakpada lambida police na thatpadagi irang thokre. Pawasina hai ngasi ayuk pung mapanrom tarapo matamda sajiwa relief camp ta leiba Dolaithabi gi praja sing masa masagi mayumda hanjinjarage haina relief camp adu thadoktu lakhi. IDP sing na podyom yomduna lambida pareng sangna lakpa matamda Bukhau Terapur Bazar yorakpada Central Forces amadi District Administration yauna mari lenaba singna lambida thatuna thamki. Loinana IDP sing aduna mafam adumaktada wakat mifam phamnaba thorangsu tawki hari. Pau asi tabadagi khudakta District Administration Imphal East ki miyoi singlaktuna hauzik Dolaithabi gi area asi yamna sensitive oiri mafam aduda changsiluba matamda pamdaba thodok sing tholakpa yai. Hauzik Dolaithabi area da security arrangement ki thabak chathari CRPF ki mahila Nupi personal singi oiba company ama deployment tawre haiba wafam sing phongdopaga lunana masagi mayumda leiruragani haiduna lakhiba IDP sing adugi pukning lakshinaba honaki jairak aduda district administration amadi senior police officer sing sulaktuna IDP singa yasinaba puraknaba honaki adubo IDP singi maikedigi phongdokhibadi PR lengangna IDP sing masa masagi mayumda hanjil hanaba thorang lokhatle haina phongdokpa leirabasu ngasi phawba thabak oina onthoktrei aikoi sirabasu changlabasu isa gi yumda hanjinba pamlei sahi kaya relief camp ta lerakle haiba wafam sing phongdokhi haidi. Punit Kumar bu Manipur gi chief secretary oina hablakre. Manipur da tholiba chahi ani helaba irang asi mahusagi phibamda hanjinaba honaduna lakliba Manipur gi chief secretary Prasan Kumar Singh gi mahutta Punit Kumar Goyal bu anoba Manipur gi chief secretary oina center na ayaba pirakre. Department of Personnel and Training na Englising amaga chamapan marfudara mathoi batch ki IS officer Punit Kumar Goyal bu inter-cadre deputation da Manipur gi chief secretary oina proposal tarokhiba bu Union Cabinet Appointment Committee na ayaba pikhibani masigalone na Arunachal Pradesh Goa Mizoram amadi Union Territory dagi Manipur cadre da laktuna mathang chahi ki August 13 phawba Manipur gi chief secretary oina thaupuna ba center gi deputy secretary Anis Kanmani joina ngarang order ama thokre. Panba yabadi Punit Kumar Goyal hana Goa gi chief secretary oina thaupuram bagalana Dani Municipal Corporation gi commissioner transport oina su thaupuram labani. Nakal amaromda hauzik Manipur gi chief secretary oina thaupuriba Manipur cadre gi IAS officer Prasan Kumar Singh National Commission for Scheduled Tribe ki secretary oina khanbada cabinet appointment committee na ayaba pikhre haina Appointment Cabinet of the Cabinet and Establishment Officer ki Secretary Manisa Saxena na ngarang order ama thokre. Lengak semba ngamloi daba leirabadi anowa mikhal pangtoktuna miyam gi lengak semsi haina MP bimona phongdokre. Majority leina BJP MLA sing punsinduna lengak semba gi mahuta makhata na PR sangdoraklabadi madugi mayokta lepkani. Lengak semba ngamloi daba leirabadi anoba mikhal pangtoktuna miyangi oiba lengak semsi haina Lok Sabha gi MP Dr. Bimol Akoijamna phongdokre. Wafam asi tha asigi kunma thoidagi phamba hogodoriba parliament ki nongzumi phamda MP Bimola Manipur gi matang da pukhat kadaba wafam sing lauthopagi thoramda phongdokhibani. Kaisam thongda leba masagi mayumda pangthopa pawgi mifam aduda MP Bimola hai. Mifam asida pukhanaba wafam mari thajin manaba sem saba punamok lore. Khudong chaba phanglabadi wafam mari mak miyam gi damak pukhatkani haiki.
Mahakna hai ahanba wahang oina chahi asigi December tha phawgi manungda IDP sing mayumda hanjal hangani haba Manipur gi governor amadi chief secretary gi wafam kadai phawba thabakta oithokadaribano habigi matangda ani suba wahangda IDP singna hingliba awaba punsi marial asigi achumba wayal pinaba ahum suba oina buffer zone thamjinduna chathok chasin yahandabagi maram amadi aroiba oina Manipur lenga ki asoi aran singi matangda wafam sing pukhatkani haiki Moidor ka sumana extend tawler ka dena makhoi to miyam na hang mamam chu eba kaidawbagi mitop na rule tawai type ta alien rule tawgi type ta president na ko gi will yaw da rule sum tahon lai doina continue tawdone noi saka semo ai congress oina hai noi gi saka sem do noi gi mandate 5 ni na ngamdra ga disigi sum extend tawr ka do erga di ai ko di fresh mandate amma lo hai ne ba Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Garrich amasung Jumiliya Nrfm na Kapani haratli. Nrfm gi sasinaba letter head sizinaduna phattaba mi kharana miyamdagi na mahaduna sel khaire habigi paw phomudagi makoi adufana ba Nrfm gi lami kanglup Manipur army gi reserve action force na question senaduna lakhi madugi makha tarakpada haukiba July 13 da Garrich Singh chehi kuntaruk apopa lekhidraba loken apopi sujata daga papa soram leirak huzina wangkhai kaithel asangbida asanba yumda leiba amasung kumam Jumiliya Devi chehi kunmanga apopa sanjit apopi sangita moirang thana laikai hozina hapta ol pam manakta asanba yumda leibin hairiba miyoi ani asi party na hakthena na fagar pangam ki haina National Revolutionary Front Manipur NRF ki Information and Publicity Secretary Center headquarter gi thopuriba sana jawba maitina press tharor pa cherolamana hari cherolasina hai farba miyoi animak wahang pang tawda makhoi animak masana maral sing adu yazaki maral gi matung ina party gi jerak pi bataki party na ahan bagi oina makhoi bu warning oina Imphal East ki sawombong amadi pukhawga taina ba mafam amada makhong du nongmaina kapki matungda amuk torabadi sibigi jerak pi bada masa masana yazaduna thadokhi kanagumbi singna asigumba thabak haibadi Nrfm saduna party ki mayokta leplabadi warning tawdana sibigi jerak pigani karigomba Nrfm gi mingda mateng niraklabadi secretary finance nopong anba maitegi pizariba WhatsApp number 918798750240 natraga 8801726173 amadi 959420363441 da call tawbirakna basu khangalakli gari huran ba ama huran kiba gari ahum fagat pangamkhre Manipur police ki kangbu nangarang gari huran ba miyoi ama mahakna huran kiba registration number yaudaba angabu machugi Honda Activa amaga konana fare hari farba miyoi asigi maming fundramayum Ragayan chahi kunmari kawi Thobal district ki Lilong police ki manung channa Lilong maya lekai degini hari makhatana hokiba July 13 da police ki kangmuna thijin humjin bagi thabak chathaba matamda huran khiba gari ahum Bajaj Pulsar ama Honda Activa ahum su Lilong police station ki manung channa Lilong Loyalam khaidigi phangbangamle hari Loktak pat asi chahi yangkhai fana laikhigadra haibasi wahang ama oire haina chan babuna phangdokhrei Manipur gi khwaidagi chawthok chaningai oiriba Loktak pat asi nongma-nongmagi mochalakpana maram oiraga chahi yangkhai fana pat asi laikhigadra habigi achoba wahang ama lakle haina Manipuri University ki Vice Chancellor Professor W Chan Babuna nungnangba phangdokhrei wafam asing ase Loktak pat kannabagi matangda Manipuri University Imphal gi PG block ta pangthokiba nongmagi oiba scientific discussion gi thoramda phangdokhibani Reviewing Loktak, a disclosure on conservation and sustainable management of Loktak Lake Habihiramda University asina sinduna pangtokiba discussion hodopagi thoramda Professor Chan Babuna makhataradun hai Manipur da natana North East region gi chawthok chaningai oriba Loktak pat kandaba yade habigi wakhalonda nainabagi thoram asi pangthokpani loinana pat asibo mahausagi phibamda thamnaba honabada policy maker CSO sing amadi lamdam asida leriba mipum khutimangna masa masagi lopham thokpa thodang chapchana logani
Masigi mathakta Loktak Patpu Mahosagi Pibamda Hanjinabagidamak Matamga Chanaba policy amasung strategy semba habasi Hauziko Oina Kwaidigi Maru Oi Haina Fongdoki. Thoram Aduda Lamdam Asiki Tongan ba University amasung institutions singdagi masak naiba expert singna Loktak Pat Kanabagi Matangda Wangangki. MLA Kharadagi security personnel sing Thingkhre. Hanagi Chief Minister N. Birendra Piramba security personnel singi marakta khara lauthokraba matung Bishnupur district ki manungda laiba MLA Thongam Bisanti, Govinas Konthozam, S. Premchandra, Irengbam Nalini, T. Robindro, LDA ki chairman Moirangthem Asini Kumar, Imphal East district ki Thongam Biswajit, Thoubal district ki T.S. Radheshyam Piramba security personnel khara lauthokre hari. Ngarang Bishnupur District ki SP KSH Ravi Kumar IPS na thokiba order amana MLA Singh yauna miyoi khara da piramba Police Constable Mapan amadi BDF personal nifuni thoi puna personal yankhai ma thoi lauthokiba ka loinana Bishnupur District Police ki reserve line da khudak gi join tawgadabani haina khangan khibani hari. Mathakta pankhriba MLA Singh asinatana H Rajan koba miyoi amada piramba personal su lauthokpa aduda yauri. Makoi Singh asigi manungda MLA S Premchandra da piramba personal tarahumdo lauthokiba asina khwaidigi yamna personal lauthokiba MLA su oiri. Ngarang ahing nong kanna chubadagi None district ki Khopum tampakta ichaw thoktuna amang atakaya thoklei. Ngarang ahing nong leptana chubadagi None district ki mafam ayamba ising thumjin khibadagi praja miyamna awaba chawna mayoknari. Maru oina district asigi Khopum tampaki saruk shingdana ka hena ising thumjin pagi awaba asi mayoknari. Mafam asida lariba yum kaya ichawna amang ata thokankhrei. Yum da yokpa sa san kaya sire. Masida natana khungang amaga phauna thong kaya isingna chenthakibadagi lambi phauna dre hari. Ichaw asina maram oiduna Laimatak Turelgi ising pathoktuna nakna leiba low hectare kuntra rom ising thumjinduna yamna chawna amangata thoklei. District asigi nongsai khuldasu ising thumjinduna lophom kaya amangata thokle hari. Ising ichaw asina None district ki Khopum tampaki sarukta leiba ngayok pukhri kaya ising pathoktuna nga sing chenthokhrei. Masida natana electric post kaya turakpadagi miyamda mai phangdabadagi hauzik awaba mayoknaduna leire hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Arobada marueba pau amuka hana pizari. Saziwa relief camp ta lerakiba IDP chama romna podyom yomduna Dolaithabi da lehoba masama gi mayumda leinaba lakpada police na lambida thatuna charhan khidrei. Punit Kumar bu Manipuri ki chief secretary oina hablakhrei. Lengak semba ngamloidaba lerabadi anawa mikhal pangthoktuna miyamgi lengak semsi haina MP bimolna phangdokhrei. Matang asida Loyalam E-PAO na namitangi pau bibil lezare tabiri ba khudimako amuka hina kurumjari.